ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯈꯟꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅ ꯅꯝꯅ ꯊꯥꯒꯠꯄ ꯆꯦꯅꯦꯜ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯍꯥꯞꯄꯁꯨ ꯂꯦꯞꯄꯤꯒꯅꯨ꯫ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯥꯝꯕ ꯑꯃꯗꯤ ꯋꯥꯔꯤꯒꯤ ꯁꯤꯖꯟ ꯃꯈꯥ ꯇꯥꯕ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯗꯣꯛꯆꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯋꯤꯂꯤꯌꯝ ꯍꯥꯏꯗꯅ ꯀꯧꯖꯩ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯌꯥ ꯊꯥꯖꯒꯟꯗꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯅ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯑꯩ ꯏꯁꯥꯅ ꯂꯨꯁꯤꯐꯔ ꯍꯥꯏꯗꯅ ꯊꯣꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥꯅꯁꯨ ꯑꯩꯉꯣꯟꯗ ꯂꯨꯁꯤꯐꯔ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯪꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯅꯝꯕꯅ ꯂꯩꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯄꯥꯁꯦ CRPFꯇ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯏꯗ꯭ꯔꯤ ꯄꯄꯥꯅ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄꯁꯤ ꯆꯍꯤ 5-6ꯃꯨꯛ ꯁꯨꯔꯦ꯫ ꯍꯥꯏꯗ꯭ꯔꯕꯥꯗ, ꯗꯦꯜꯂꯤ, ꯒꯨꯋꯥꯍꯥꯇꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯛꯏ꯫ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯛꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯤꯟꯅꯔꯛꯄꯅ ꯑꯩ ꯑꯅꯝꯕꯅ ꯃꯩꯇꯩ ꯃꯌꯦꯛ ꯃꯩꯇꯩꯂꯣꯟꯁꯤ ꯀꯌꯥꯁꯨ ꯑꯩ ꯍꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯪꯅꯕ ꯚꯔꯥ ꯑꯃꯗ ꯏꯌꯥꯝꯕ ꯑꯃ ꯂꯩ, ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯃꯉꯣꯟꯗ ꯃꯩꯇꯩꯂꯣꯟꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗ 2017ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗꯅꯤ꯫ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯏꯌꯥꯝꯕꯗꯨꯁꯨ ꯂꯨꯍꯣꯡꯕ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗ ꯂꯣꯏꯔꯛꯄꯗ ꯊꯦꯡꯁꯨ ꯊꯦꯡꯉꯝꯃꯤ꯫ ꯂꯝꯁꯨ ꯁꯨꯒꯨꯅꯨ ꯂꯥꯏꯟꯗ ꯂꯩꯕ ꯊꯣꯡꯖꯥꯎ ꯍꯥꯏꯕ ꯂꯝ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯉꯦ ꯂꯩꯈ꯭ꯔꯣ, ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯕꯛ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯂꯝꯕꯦꯟꯁꯨ ꯂꯩꯆꯤꯟ ꯌꯥꯝꯅ ꯊꯥꯕꯗꯒꯤ ꯂꯝꯕꯦꯟꯁꯦ ꯐꯖꯅ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯋꯥ ꯄꯨꯔꯒ ꯆꯠꯂꯝꯕꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤ ꯑꯣꯏꯔꯒ ꯑꯩꯗꯤ ꯈꯔ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯥꯔꯆ ꯊꯥ ꯌꯧꯔꯛꯑꯦ꯫ ꯌꯥꯎꯁꯪꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯊꯥꯕꯜ ꯆꯠꯁꯤꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯐꯨꯜꯂꯤ ꯔꯤꯀꯣꯚꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯨꯝ ꯀꯨꯝꯍꯩ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯁꯦꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝꯗꯨꯅ ꯊꯥꯡꯒꯔꯣꯝꯗꯅꯤ꯫ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯨ ꯈꯔ ꯊꯛꯈꯤꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯨ ꯊꯛꯑꯝꯃꯤ꯫ ꯌꯥꯝꯅ ꯊꯛꯀꯨꯝꯁꯦ ꯍꯥꯏꯅꯔꯝꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯊꯛꯆꯤꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯀꯥꯔꯟ ꯈꯔ ꯇꯥꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯄꯥꯔꯇꯤ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯊꯥꯕꯜ ꯃꯐꯝꯗ ꯆꯪꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯗꯤ ꯑꯣꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯣꯅꯤꯡꯉꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯃꯗ ꯆꯦꯟꯊꯣꯛꯑꯒ ꯑꯣꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯩꯁꯨ ꯌꯨꯁꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯝꯄꯥꯛ ꯃꯇꯥꯏꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯞꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯞꯊꯕꯗꯨꯗꯒꯤ ꯑꯗꯨم ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯀꯥꯔꯟ ꯇꯥꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯀꯥꯔꯟ ꯈꯔ ꯇꯥꯁꯜꯂꯨꯕꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯊꯤꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯛꯄꯗꯒꯤ ꯊꯥꯕꯜ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯊꯥꯕꯜ ꯑꯗꯨ ꯑꯗꯨꯝ ꯀꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯃꯥꯅ ꯊꯣꯛꯄ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯣꯝꯗ ꯂꯝꯄꯥꯛꯇ ꯌꯨ ꯉꯥꯎꯃꯟꯈꯤꯗꯨꯅ ꯇꯨꯝꯃꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯗꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯑꯃꯒ ꯆꯠꯃꯤꯟꯅꯔꯝꯃꯅꯤ ꯈꯟꯕ, ꯑꯃꯅꯁꯨ ꯑꯃꯒ ꯆꯠꯂꯝꯃꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯇꯣꯝꯗ ꯍꯨꯟꯇꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯏꯇꯣꯝꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯨꯝꯃꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯊꯥꯕꯜ ꯀꯥꯏꯕꯗꯨꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯃꯔꯨꯡ ꯁꯣꯟꯅꯔꯒ ꯃꯤ ꯅꯣꯛꯄ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯣꯏꯅ ꯅꯣꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯅ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯑꯒ ꯍꯤꯝꯅ ꯑꯗꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯅ ꯅꯨꯄꯤ ꯑꯃꯈꯛ ꯅꯣꯛꯇꯨꯅ ꯂꯝꯄꯥꯛꯀꯤ ꯅꯥꯀꯜ ꯂꯝꯍꯥꯡ ꯑꯃꯗ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯅꯨꯄꯤꯗꯣ ꯁꯨꯝ ꯇꯞꯅ ꯆꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯊꯥꯕꯜ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯂꯝꯄꯥꯛꯇꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯤꯈꯥꯎꯗꯒꯤ
ꯐꯣꯟ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯄꯤꯈꯥꯎ ꯍꯨꯝꯃꯨꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯐꯣꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯃꯥꯡꯗ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯁꯦ ꯉꯥꯎꯔꯦ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯐꯨꯔꯤꯠꯇꯨꯗ ꯐꯣꯟꯗꯣ ꯍꯥꯞꯄꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯟꯕꯤꯒꯦ ꯍꯥꯏꯗꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨ ꯑꯩꯁꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯒꯠꯂꯛꯈꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯑꯩꯒꯤ ꯄꯤꯈꯥꯎ ꯑꯗꯨꯗ ꯍꯨꯝꯖꯟꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯁꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯦꯛ ꯇꯧꯔꯨꯕꯗ ꯂꯥꯏꯕꯛ ꯐꯕꯗꯤ ꯒꯥꯔꯤ ꯁꯣ ꯐꯥꯎꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯄ꯭ꯔꯞ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯃꯕ ꯃꯄꯥ ꯑꯗꯣꯝꯗ ꯑꯩꯁꯦ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯗꯨꯁꯨ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯔꯒ ꯂꯩꯕꯗꯨ ꯃꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯁꯟꯗꯨꯅ ꯒꯥꯔꯤꯗꯨ ꯍꯨꯒꯠꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯒꯥꯔꯤ ꯄꯥꯏꯈꯩ ꯊꯧꯗꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯑꯩꯗꯤ ꯂꯝꯁꯨ ꯀꯌꯥ ꯀꯨꯝꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯦꯜ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡ ꯊꯧꯔꯛꯄꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯦꯜ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯝꯕꯦꯜ 3 ꯐꯥꯡꯕꯗꯨꯒꯤ ꯃꯌꯥꯏ ꯂꯝꯕꯦꯟꯗꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯗꯥꯎ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯩꯁꯦ ꯁꯨꯝ ꯊꯧꯗꯔꯛꯄꯗꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯅꯈꯤ꯫ ꯑꯩꯁꯦ ꯌꯨꯝ ꯌꯧꯕ ꯂꯝꯕꯦꯟꯁꯦ ꯀꯗꯣꯝꯗꯒꯤ ꯆꯠꯂꯒ ꯇꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯈꯪꯉꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗꯣꯔꯤ, ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯌꯧꯗꯣꯔꯤꯕꯅꯣ? ꯃꯇꯝ ꯑꯁꯤꯁꯨ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯐꯩ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯉꯨꯗꯣꯔꯤꯁꯤꯕꯣ? ꯗꯨꯀꯥꯟ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯅꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯝꯃꯥꯡꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯅꯥꯛ ꯌꯦꯠ ꯀꯨꯌꯦꯡ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯩꯉꯥꯜ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯑꯩꯁꯦ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯂꯥꯞꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯒꯥꯔꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯗ ꯒꯥꯔꯤꯗꯨꯒ ꯑꯩꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛ ꯌꯥꯎꯖꯔꯝꯃꯒꯗꯤ ꯏꯃꯥꯟꯅꯕꯗꯨꯕꯨ ꯇꯧꯔꯒꯁꯨ ꯌꯨꯝꯒꯤ ꯃꯤꯗꯕꯨ ꯇꯧꯔꯒꯁꯨ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯁꯨ ꯌꯥꯎꯗꯕꯒ ꯑꯩꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯍꯦꯛ ꯃꯝꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯒꯤ ꯋꯥꯈꯟꯗ ꯂꯝꯕꯦꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯒꯥꯔꯤꯁꯦ ꯁꯨꯝ ꯊꯧꯔꯒꯦ ꯅꯤꯡꯉꯛꯇꯨꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯁꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯧꯔꯛꯄꯗ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯍꯅꯨꯕꯤꯒꯨꯝꯕꯁꯨ ꯃꯥꯟꯕ ꯃꯁꯥꯗꯣ ꯐꯤ ꯉꯧꯔꯞ ꯇꯧꯕ ꯑꯃꯅ ꯀꯨꯞꯄꯒ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯂꯝꯕ ꯑꯃ ꯑꯩꯅ ꯂꯥꯞꯇꯪꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁ ꯐꯔꯦꯗ ꯎꯆꯤꯟꯅꯥꯆꯤꯟ ꯃꯤ ꯑꯃꯗꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯆꯠꯄ ꯊꯦꯡꯅꯔꯦ, ꯑꯩꯕꯨ ꯃꯁꯤꯗ ꯍꯪꯕꯅ ꯐꯔꯗ꯭ꯔꯅꯦ? ꯑꯗꯣ ꯃꯥꯒꯤ ꯐꯤꯖꯦꯜ ꯂꯛꯁꯦꯠꯁꯤꯗꯕꯨ ꯑꯩꯕꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯝꯕꯨꯗꯤ ꯁꯥꯡꯅ ꯊꯥꯗꯕ ꯎꯏ, ꯑꯗꯣ ꯐꯤꯕꯝꯁꯤꯗꯤ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯐꯔꯦ ꯃꯅꯥꯛꯇ ꯈꯔ ꯅꯪꯅ ꯊꯧꯖꯜꯂꯒ ꯑꯩ ꯍꯦꯛꯇ ꯍꯪꯉꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯧꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯑꯩ ꯂꯝ ꯈꯪꯗ꯭ꯔꯦ, ꯂꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯀꯗꯣꯔꯤꯕ ꯂꯝ ꯑꯗꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯥꯗꯤ ꯆꯠꯄꯗꯨ ꯁꯨꯛꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯛꯑꯦ ꯀꯥꯏꯅ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯁꯨ ꯑꯩꯅ ꯎꯒꯦ ꯐꯪꯗꯦ꯫ ꯐꯅꯗꯤ ꯅꯛꯁꯟꯅ ꯑꯩꯅ ꯒꯥꯔꯤꯁꯨ ꯈꯥꯝꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯅ ꯉꯥꯡ ꯁꯛꯄꯁꯤ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯝꯕꯦꯟ ꯃꯇꯥꯏꯁꯤꯗ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯀꯣꯟꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯃꯤ ꯑꯣꯏꯔꯝꯗꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯃꯥꯅ ꯆꯠꯂꯤꯕꯗꯨꯗꯒꯤ ꯈꯤꯇꯪ ꯀꯟꯅ ꯑꯃꯨꯛ ꯊꯧꯒꯠꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯛꯄꯅꯤ, ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯞꯅ ꯃꯥꯒꯤ ꯆꯥꯡ ꯑꯃꯗ ꯆꯠꯄꯗꯤ ꯃꯥꯜꯂꯒ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯈꯜꯂꯛꯄꯗꯒꯤ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯑꯩꯁꯨ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯔꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯂꯝꯕꯦꯟꯗꯨꯒꯤ ꯅꯥꯀꯟꯗ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛꯇꯨ ꯃꯗꯨꯒ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯑꯃꯒꯁꯨ ꯑꯃꯨꯛ ꯐꯅ ꯁꯥꯡꯅ ꯑꯩꯅ ꯊꯧꯒꯠꯂꯛꯑꯕ ꯂꯝꯕꯦꯜ ꯑꯃꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯃꯤꯑꯣꯏ ꯑꯗꯨ ꯆꯠꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯊꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀꯁꯨ ꯂꯝꯕꯦꯟ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯒꯁꯨ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯪꯅꯅ ꯃꯥꯟꯅꯕ ꯁꯛꯐꯝ ꯃꯨꯔꯇꯤꯗ ꯍꯟꯖꯟ 3ꯔꯛ ꯁꯨꯅ ꯁꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯏꯁꯥꯗ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯁꯜꯂꯛꯑꯕꯅꯤ ꯑꯩꯁꯤ꯫ ꯃꯇꯧ ꯑꯗꯨꯝꯅ 3ꯔꯛ ꯊꯨꯡꯅ ꯊꯦꯡꯅꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯔꯝꯈꯤꯗ꯭ꯔꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗꯕ ꯄꯨꯡꯐꯝꯗꯤ ꯅꯛꯁꯜꯂꯛꯑꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗꯒꯤ ꯒꯥꯔꯤꯁꯦ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯒꯥꯔꯤꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯂꯦꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯉꯛꯂꯤꯕꯗꯤ ꯒꯥꯔꯤꯒꯤ ꯕꯦꯇ꯭ꯔꯤꯁꯤꯐꯥꯎ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯈꯤ꯫
Haibadi istada hawdabada natana horon khongba phau yaramde. Mikup adudaisu isada angakpa kayana pik thanki. Aigi gari dusu leiba kuidriba gari ni. Number phau thadribani. Ngayakte isu gari du karaida yaraktrino haidana sek tauraba matung. Gari du mapam marang kangdana yasalaktabadudage isu. Gari du ilaga oina lambiela duda laami. Aina pung yenguba matamda su pung mari muktarakadore. Madudai su nungala ni lambiela sida. Gari su senara ni kanduna gari si ilaga. Gari sum ine na nungala da pone ningduna gari sum ilakpaduda. Laptang ay na mga muuraki. Madugi nakanda na lampak kasoba masulay ba urami. Ojikay na lampak layba manglay pa mapasi yok salagpada. Ay gitungda nupi ngakta wangang banok pa makulama. Mapamaduday na taraki. Maduday su isada tuklaw na kikibadagi. Tungsalang no tukto na yengu pa matamda. Ngasay na tingnar kiba makoy tareto. Ay gitungda sang na pariyangway na salagalay ramki. Matawduday su kizaman kido na isa sa gari inba tokide. Ay kusina gari do ili haiba sipaw. Kaawabudagi gari do makada bomlaw na tutaki. Ay su wakan si mapamarang kangkide. Haiba di wakan soy ba gyan mang ba haiba do wayrami. Ay nalamin may do da gyan mang do na haksang si. Upaga turing ay matamado da sumit sina. Hapet pang tok do na yengu pa matamda su. Nupira nupara kang da ba makwit taresi. Makong libang makating ba maturamdi. Ngayaki matung ay sugyan na dumtakidre. Adubo nungalak pada di makoy aday dalay ba. Ahal marimong na waking thorak pada. Lambayin may adu day si gari ka kay gagyan mang do na tar ka layram bado. Ahan sing adu na tingarap pada ki. Ahan sing do na isi hawdok piraki. Maduday si gyan di laga kapag anok pagatawrak ki hay. Ay gimatodo da ahan sing do na isi tanga ka mapamamada pusan birami. Ko na yung gimiyo sing imong manung sing na isi tirak pada ki. Mapamadudagay isi yung dapura ki. Yung hegyaw bagas way sa gyan mangami. Yung gima bawa isung imana ba matay si masak hangamdi. Pamong nasida isi amukpam amukhip. Aduwa amukso hekka panok patawrak padagi. Imong gimiyo ising na maiba kauragay bu yang halami. Maiba do na panakan na hona birabasu. Ay di sadig kan kana ba wayramdi. Matam panakwi na isi pamungda ang awapaykum na layrami. Adubo ko na tangda kwiga mari matatong na ba. Ahalaman na isi pazanakum na yang birami. Ojikehan si masase maiba gumami sunati. Laitin gi maramdadi kum na khangba miyoy ni. Mana isi laitin kurambi badagi kya laki. Ay nagyala ba matungay na tingnar ki ba wari pumba. Yung gimida su wari tamdo na khangalami. Babay mana su tawdukto dagi isi matangkoy na yumdagi mapanto alamdi. Mapalamda isi amukoy na lahilami. Mapalamda layringay matamas da suway si. Akiba tawdo magasu amuk tingnarami. Noong maimagi mabunggi masano pa may na layriba mapamaduda. Masu lamkoy po ay nalaami. Aduwa yung wanda lamkoy rusi hauraki. Lojiki imagi mabunggi masano pasi ay wanda gidi sa hiya mamukisang da halami. Aduwa raga sumagay ga siming adong kaunay. Magi maming na ribes kauwi. Mana so yung wanda po'y basa si tangan badagi ay namang wanda sumnahay rami. Ribes imana sat kiyarawoy. Nang sa wari tara mani-manipuday na layringay ay wanda toki ba wari singado. Madudagi imana ay silang koy basa papukting-ting krabani. Nang saning agaso na tumda sa luro, ay di yagata pa mandre hayrami. Ribes na mong Lucifer nene da haydabi, tuminay ba ni sa siya iso handag tazi kakta ni suti pangba. Miitay ka sa minabado ay ngunda nung ay tetaw ba ni. Madugi ay nang horok pa ni hayda na maso ay ngunda yam na hayjaman badagi. Ay sunungayak ta ba mapoglaki. At ay kanaso na ti imagi mabunggi masani kando na. Yung gi ima babatak ta na magay gasi. Lamkoy ba do sa lasi hong narami. Iba ni si India gi lamkoy ba sa pada nungay ka da ba mapong kara. Koy rura ba matong iloy-loy rak pada silong da muklami. Silong hek yaw baga ribes na yung wanda som na hayraki. Lucifer ay di pasaso loy sa lae. Ado nang gidi kayam yaw riki hangay. Maduday na som na kumi. Ay suyam na yaw dre do pasaso kaya yaw drabanina. Iba ni halasi. Ay suyong gi mababada siyang matam da nalakpan ni na pasaso. Ay gilay jaba kara do purga lakpa do loy na loy kaya mo. Makoy da paisa ka po hay ba do nungay da roy. Nang sumangay ay supaisayam na yawrak tabado da. Nang nanamba na loy na puto kare. Ado na nang supaisa loy raman niya do na halasi kanati. Matang nang suti torok pa da di ay na loy na puto age hayrami. Ribes na mong Lucifer nang sumay na tauro. Nang gipondo maang kremi na kurang kare hay jalo. Ado nang puanahan ba malay ge hayraga. Yung dagi paisa kara tahalaw.
Madu oiragadi aingondda yauriba paisa kharasiga nangi paisadugana mafam asida koibagidi ibani lemna konarani hairakhi. Wafam aduda aina amuk madu yaroida angang apangmana tawgadaba kadarni. Nangsu khangi dune khoi babase karamba mino haibasi yamna laina khangkhini. Aduna hallase kanadi hairammi. Phanaina adumna haizarabasu mane yamandabadagi mafam phajaba amata oiragasu sangamsi. Nang yumdagi paisado hairuranu aigi ayawba kharasi masina konanaba adum sillage. Ado hotel ni paisa yamna saurani. Guest house komba paisa khara hongba mafam amada ibani leirasi haidana. Ibani se guest house ama kuiti thirammi. Konadi usinasin guest house ama phangami. Paisa su yamna hongi mafam adu ibani si numid humnigi leigi hainaraka leirammi. Magi paisa yawba singdu suloina puthoraktuna ibani se silongi phajaba mafam khara koiba salammi. Nongma numid amadi guest house aduda ibani na leibada yamna nungaina leiminarami. Adubu numinini subagi nuktingi pung ahumuk tarpa matam asaida ibani se ka aduda ngahak tumammi. Ibani na tumingi matam sida thangnaba ka adudagi miyoy amana phaglang wal aduda nungdang ama pairaga yopi gumba ama kokok yebagi makhon tarakhi. Adumna tawrukpadagi akhoi su ka adu thangnana leibaga aidi tumambadu mikhap thorakhi. Wakhanda su karino tawrisina kari se mizano khalammi. Ribesu tumba hagolaki aduga masu makhol adu taningde sangaga kaidawrino tumina leyu hairusi hairakhi. Aina somuk yare hairunu ngahak leiraga tuksakhrani hairammi. Adubu ribeste aina hairibadu tadaba makhai akhoi wal aduda makhongna diklaungna kaukhi. Aina su kaino nangna tawrisi nangse mawong amani haidana ribesta ngangammi. Mana adumna tawrubadagi makhol adusu saplepki. Ngayaki matung thangnana leiriba kagi thong adu hangthoga mi mathokkhibagi makhon tarammi. Madudagi ibani se numidang waram ngahak amuk koiba thoammi. Ibani na akhoi ka adudagi thorakpada thangnana leiriba ka adudi solo lamba urakhi. Masigi matung ibani na mateka makoiba thoraga amuk halakpa matamdasu ka adudi adumak solo lamba urammi. Ibani su ka manungda sangaktunang hak ibani si magi thoka tongnarammi. Numidang pung mapan tarakpa matam asaidagi amuk Aujiki akhoi thangnaba ka se thong hangtokhiba makhol ama muktarammi. Maduda aina khalibana mi halaboi khalammi. Ka manung asida thong ek hangtokhibaga washroom de ising thadokpugi makhon se muktarakhi. Aisu tumba yadabadagi amu akhoi ka adudagi ngahak mapanda thoge haidana thorakpa matamdadi angakpani. Ajuwaida ka manung aduda mi sangkhiba makhol amati ising thadokkhibagi makhon takhiba sing aduga Kaaduna tungon salaga leirambatuda isa pungang ngakhi. Wakhanda sumanungsida leiribasina kanano khana isa kiba haurakhi. Matamamada aina Manipurda leiringai thengnakiba thawdodusu nahongnana isi mafam aduda leibada khangning hekding singakhi. Madudagi isa kamanung aduda amuk hathudu sangaktuna ribesta sumna hairammi. Ribesa yamna kira yengu thangnaba kaasidagi ibani na hujuwaida tarkiba makon singadu Kaasigi mapandadi thong sololaga leirammi. Masibu oithokpa yabrana hangammi. Aigi wafam aduda ribesu thajadabadagi lao yengusi haidana ibani ka mapanda muk thoraktuna yenguba matamda masu kaadu sololambadu urammi. Ibani na kaadugi thong mapada lepingaiduda ka manung aduda khusen khongaga mi ama leibadongna tawrakhi. Anakti ibani su kibada loirammi. Makhada ibani se prapra kumtharaga guest house adugi manager aduda ibani na wari tamubada nabani gi kaadu sintokega sinto haidana mari makong samnadaba wa kya mangangakhi. Madudagi ibani sumasidi mawong amani haidana ka manungduda amuk sangaktuna hayengana satkhinaba ibani sa pakat pose yom salammi. Numitugi ahingduma su ibani se tumamde lepalaitana ka manung aduda miyama phone wari sanabadawna murung sonba makhol amati Pamungda kana songkhatpa makhon. Thangai sengna hairbuda ka manung aduda mi ma leibagi mong matausi thenga pho adum tawrakhi. Numitu su ibani se nonganba ngaibada yamna warammi. Nonghengan baga ibani se hathu atu mafam adudagi thorakhi. Ibani na thoropagi matam aduda su ka adudi sodu maklolaga lehokhi. Usina sin ibani se aina hana leiriba mafam aduda ibani se amuk halaammi. Ribesa su engona Lucifer ka manung aduda tariba makhon sing adubo awaina na mi leiri bazara manungda natraga madubo tamnari bazara hangakhi.
ꯑꯩꯅꯁꯨ ꯈꯪꯗꯦ ꯔꯤꯕꯦꯁ ꯑꯍꯣꯡꯕ ꯌꯥꯝꯅ ꯊꯤꯕꯁꯤ ꯏꯕꯥꯅꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯍꯧꯔꯕꯅꯤ. ꯑꯩꯅ ꯈꯟꯕꯗ ꯀꯥꯗꯨꯗ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯝꯒꯅꯤ. ꯅꯪ ꯃꯐꯝ ꯑꯗꯥꯏꯗ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯒꯗꯤ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯪꯇꯣꯔꯛꯎ ꯍꯥꯏꯔꯝꯃꯤ. ꯔꯤꯕꯦꯁꯅꯁꯨ ꯑꯩ ꯀꯣꯟꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯪꯒꯦ. ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤ ꯁꯤꯂꯣꯡꯗ ꯃꯥꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯈꯤ. ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯅꯤꯁꯤ ꯊꯦꯡꯅꯈꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯍꯥꯟꯅ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯔꯝꯗꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯊꯥꯖꯔꯦ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.